Consumer-singna atonba senfam pithoktrabadi mai kakthalaga nei. HT consumer, government consumer-sing amasung LT postpaid consumer-singna lagliba February tha faubagi manungda atonba senfam-sing pithoktrabadi notice thaba tawdana mai kakthalaga ni haina MSPDCL gi maikaidagi khangalakle Manipur State Power Distribution Company Limited MSPDCL gi Managing Director Ais Santi Kumar na thokpa cherol na hai MSPDCL na consumer sing da pung kun marichum na may pina na buho na bada revenue chang na inafangba sisu yam na mathau tai masiga iroy na lo na yada bamong da may sisinari ba singsu thingba mathau tai may puthokli ba company sing dagi MSPDCL na may lay na buho na bada achaw ba senfam sang livad nay karigumba sel ton ba layrak pa matamda may puthokli ba company sing na soida na may kagthalak pa yay Piba masida laklabade Manipur sin bathung na pungkun marichum na may piba ngamlaktaba yay maramaduna consumer sing na aton ba senfam sing lakliba February tha phawbagi manungda sengdok piyo lo na yada bamong da may sisinaramba prepaid meter may changhanda na may thalamba kaya masu thengnare thawong sing asi makata na thengnaravade consumer adugi mathakta Indian Electricity Act 2003 gi makada action lawkhat ka nei Electricity Act 2003 gi matungin na lo na yada ba mawong da may sisinaramba thengnarabade miyoy adu sahi ahum phadok piba natraga fine thian ba natraga sayrak ani magpiba yay masigi mathakta consumer adugi may kakthat pada natana amuga na may thanba yada na bagi thabak paikhat ka nei miyam da tatakham leitana may pina na bagi damak company asina honariba sida consumer sing na mateng pangbiyo athuba matamda isa gi aton ba senfam sing pithok piyo haina appeal tawrak leng